ꯄꯤꯌꯣꯀꯥꯟꯇꯅ ꯑꯩ ꯀꯤꯔꯦ ꯑꯩ ꯅꯣꯏꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ ꯑꯩ ꯀꯤꯔꯦ ꯑꯉꯛꯄꯅꯤ ꯍꯧꯖꯤꯛꯇ ꯊꯥꯅ ꯐꯤꯉꯧ ꯁꯥꯅ ꯉꯉꯥꯟꯅꯔꯝꯕ ꯑꯇꯤꯌꯥꯁꯨ ꯅꯣꯡ ꯄꯨꯕ ꯑꯃꯨꯕ ꯂꯩꯆꯤꯜꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯈꯥꯛ ꯑꯔꯥꯎꯁꯨ ꯌꯥꯎꯅ ꯈꯥꯛꯊꯔꯛꯏ ꯑꯃꯝꯕ ꯑꯇꯤꯌꯥꯒꯤ ꯃꯔꯛꯇ ꯅꯨꯡꯊꯥꯡꯁꯨ ꯌꯥꯎꯅ ꯈꯥꯛꯊꯔꯛꯏ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯀꯌꯥ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯤ ꯀꯤꯅꯈ꯭ꯔꯦ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯅꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯈ꯭ꯔꯦ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯅ ꯀꯥꯏꯗꯣꯡꯂꯤꯕ ꯃꯥꯏꯕ ꯋꯥꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯃꯥꯏꯕ ꯋꯥꯡꯊꯧꯒꯤ ꯃꯅꯥꯛꯇ ꯌꯧꯕꯒ ꯋꯥꯔꯤ ꯂꯤꯔꯦ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯑꯣꯖꯥ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯔꯒ ꯋꯥꯗꯣ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯈꯪꯉꯦ ꯍꯧꯖꯤꯛꯇꯤ ꯋꯥꯁꯦ ꯑꯔꯥꯏꯕ ꯋꯥꯗꯤ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯄꯣꯊꯥꯎꯁꯦ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯂꯥꯏꯃꯤꯠ ꯊꯥꯟꯗꯨꯅ ꯌꯦꯡꯉꯛꯏ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤ ꯇꯨꯃꯤꯟꯅ ꯌꯦꯡꯉꯤ ꯃꯥꯏꯕ ꯋꯥꯡꯊꯧ ꯃꯁꯥꯗꯣ ꯅꯤꯛꯏ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯦ ꯍꯩꯁ ꯀꯔꯤꯅꯣ ꯃꯁꯤꯗꯤ ꯃꯆꯤꯟꯗ ꯇꯞꯅ ꯍꯥꯏꯗꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ ꯃꯥꯏꯕ ꯋꯥꯡꯊꯧ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯥꯃꯨ ꯃꯌꯥꯗꯣ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯑꯗꯨꯅ ꯍꯦꯛ ꯇꯥꯈꯤꯕꯒ ꯃꯥꯏꯕ ꯋꯥꯡꯊꯧ ꯈꯪꯄꯥꯏ ꯄꯥꯏꯊꯣꯛꯈꯤ ꯃꯇꯧ ꯑꯗꯨ ꯎꯔꯤꯕ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯗꯤ ꯃꯁꯥꯗꯣ ꯅꯤꯛꯈ꯭ꯔꯦ ꯑꯣꯖꯥ ꯀꯔꯤ ꯇꯧꯔꯒꯦ ꯑꯣꯖꯥ ꯃꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯥꯏꯕ ꯋꯥꯡꯊꯧꯅ ꯉꯥꯏꯈꯣ ꯆꯪꯉꯛꯀꯅꯨ ꯃꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯁꯥꯃꯨ ꯃꯌꯥꯗꯣ ꯌꯦꯡꯉꯤ ꯂꯩꯃꯥꯏꯗ ꯃꯅꯤꯟ ꯀꯥꯟꯅ ꯇꯥꯔꯤꯕꯗꯨ ꯎꯕꯗ ꯃꯥꯏꯕ ꯋꯥꯡꯊꯧ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅ ꯐꯝꯊꯈ꯭ꯔꯦ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯏꯕꯤ ꯆꯪꯒ꯭ꯔꯤꯅ ꯍꯪꯉꯛꯏ ꯑꯣꯖꯥ ꯀꯩꯗꯧꯕꯤꯔꯒꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯈꯔ ꯉꯜꯂꯝꯃꯗꯤ ꯐꯗꯧꯅꯤ ꯑꯩ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦꯅꯦ ꯁꯤꯗꯤ ꯊꯋꯥꯏ ꯑꯁꯤꯒ ꯂꯝꯕꯥꯅꯕ ꯋꯥꯅꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯒꯦ ꯂꯝꯕꯥꯅꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯑꯔꯥꯏꯕ ꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯗꯅ ꯑꯣꯖꯥꯅ ꯐꯅꯕ ꯑꯃ ꯇꯧꯕꯤꯔꯣ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯑꯩꯒ ꯃꯥꯌꯣꯛ ꯌꯥꯒꯅꯤ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯔꯤ ꯇꯧꯕ ꯇꯥꯔꯦ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯒꯦ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯕꯗ ꯑꯣꯏꯌꯨꯀꯣ ꯁꯣꯝꯗꯅ ꯄꯤꯌꯣꯀꯥꯟꯇ ꯃꯥꯒꯤ ꯀꯥꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯀꯧꯕꯁꯨ ꯇꯥꯔꯝꯗꯦ ꯀꯤꯕꯅ ꯃꯁꯥꯗꯣ ꯅꯤꯛꯂꯦ ꯗꯥ ꯄ꯭ꯔꯤꯌꯣ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯩꯅꯦ ꯕꯦꯕꯦꯅꯦ ꯅꯪ ꯀꯩꯗꯧꯔꯒꯦ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯆꯠꯈ꯭ꯔꯣ ꯅꯪ ꯏꯃꯥ ꯑꯁꯥꯎꯕ ꯈꯣꯟꯖꯦꯜꯗ ꯑꯃꯨꯛ ꯀꯔꯤ ꯅꯪ ꯑꯩꯕꯨ ꯈꯪꯗꯦ ꯅꯪ ꯑꯩꯕꯨ ꯈꯪꯗꯦ ꯃꯁꯤ ꯍꯥꯏꯔꯒ ꯕꯦꯕꯦ ꯑꯁꯥꯎꯕꯗ ꯄꯤꯌꯣꯀꯥꯟꯇꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯔꯛꯂꯝꯃꯤ ꯑꯃꯔꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯤꯗ ꯉꯔꯥꯡꯗꯒꯤ ꯊꯤꯔꯛꯄ ꯃꯥꯏꯕ ꯆꯤꯡꯑꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯁꯥꯟꯇꯣꯁ ꯑꯃꯗꯤ ꯔꯣꯍꯤꯠ ꯃꯊꯥ ꯁꯥꯔꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯁꯨ ꯐꯪꯂꯛꯇ꯭ꯔꯕꯗꯨꯗ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯅꯤꯗꯣ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯊꯥ 2 ꯍꯧꯈ꯭ꯔꯦ ꯁꯥꯟꯇꯣꯁ ꯔꯣꯍꯤꯠ ꯔꯣꯁꯟ ꯖꯣꯏ ꯃꯌꯥ ꯖꯣꯁꯤ ꯊꯣꯏ ꯑꯃꯗꯤ ꯁꯣꯅꯤꯌꯥ ꯃꯈꯣꯏ 9 ꯆꯤꯡ ꯑꯃꯗ ꯀꯥꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨ ꯁꯨꯝ ꯀꯥꯔꯛꯄꯗ ꯄꯨꯡ 3:30 ꯇꯥꯔꯦ ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯂꯤꯉꯩ ꯊꯣꯏꯅ ꯄꯥꯈꯠꯅ ꯃꯌꯥꯝ ꯖꯣꯁꯤꯗꯤ ꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯌꯥꯝꯗꯤ ꯉꯛꯅ ꯌꯦꯡꯅꯩ ꯑꯃꯒ ꯅꯥꯔꯛ ꯑꯃꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯖꯣꯁꯤꯅ ꯍꯥꯏꯔꯛꯄꯅꯦ ꯃꯈꯥ ꯇꯥꯔꯦ ꯖꯣꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯩꯔꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯁꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯌꯥꯅꯔꯦ ꯅꯨꯄꯤ ꯑꯅꯤꯅ ꯂꯩꯅꯕ ꯍꯥꯏꯗꯨꯅ ꯇꯦꯟꯗꯣ ꯈꯜꯂꯤ ꯑꯗꯨꯒ ꯑꯅꯤ ꯑꯃꯅ ꯁꯤꯡ ꯊꯤꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯣꯅꯤꯌꯥꯅ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨ ꯃꯈꯥ ꯑꯁꯣꯝꯗ ꯈꯨꯜ ꯂꯩꯕ ꯃꯥꯜꯂꯤ ꯂꯝ ꯑꯃ ꯎꯔꯝꯃꯤ
असुमना सुम हौखिबना तुमनबा हाइदुना तौनारकले नुपी मखोय पुन्ना तुमलम्मे नुपा मखोय मरीदी मई थादुन लैरे असुमना लैंगी नुपी अमगी खोंजेल तारमे तारिब खोंजेल अदो टेंगथाबगी मखोल तारमे नुपा मखोयदि अंगक फावरमे संतोषना याम ngak नायरे हौजिकपु कदाइदगी नुपीनो रोशन स्वाइरे अदुने हाइसे हौजिकपु कदाइदगी नुपीनो रोहित नायरे यारेसे ओइनिंगबो ओइजसनो अखोय यंगबो चचाइरो जोइने खुमे अदुना फनी कनानो हाइबदो खंगनबा अखोयसु अखोय मरी सुरिसिदि किनिंगाय ओइदि असुमना सत्के हेक तौरपगा जोशीगी अकनब खोंजेलदा कन्ना लाउरे नुपा मखोयसु तारदुना चेंसिले अदु गाइरे रोशना जोशी कैदौरे जोशी कबली कबली हारे थोय 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 चेनख्रे जोइने कैनो हारिसिबो कदाइ चेनख्रिनो मयासु कबली कबली हारे ngसाइदैने अखोय हुमदा माबु फारिसे ngसाइसे मा मसी हारगा वारी दुलिरे मखोय मरीदो चुमना तुमनरमने थोयदु ममित फत पांगे अदुगा तुमलिबो मखोय हुमदा यंगे चुमना तुमलिबा सोनियाबो मंगकते मेसेले सोनिया खंगप्रे खंगे मनाकतो तुमलिबि मयाबो मखुतुना सेट सेट था मयासु ममित पांगे अदुबु तौरमलिबदु उबदा इंगंगे मयाना थोयबु फाजले मयाना हारे थोय वखल तारो कैनो कैनो तौरिसिबो जोशीसु मेकअप थोलकपा मपा चानरबो हेक ओइरुरे जोशी खंगप्रे खंगे तौरमलिबो मतौदुदा संगसिले थोयबु फारे थोयदो नाथोक्तुना चेनख्रे जोशी कन्ना लाउरे मयाना कबली कबली हौजिकपु कैदौसे आइनो जोय साउरम नायरे अस नोइसु ngसाइना हायरपा याद्रो हौजिक कमाय तौनी रोहितना तब नायरे अस करिनो तौरिसिबो हंदकि खोंचत असिदि करिनो खंद्रे अदुबु सिंग असिदि कैनोमदि लैरे अखोय खरा चेकिन लैसे अदो थोय कमाय थिनी हौजिक नुमिदांगी मतमने अदुगी मथक्ता सिंग असिदि अराइब चिंगदि नत्रे तौरक्लिबा मयामसिना खंगे संतोषनमु हौजिक अखोय थोय थीबसे कमाय थीनी अैगी वाखलदा अखोय पुन्ना थीबा सी अैगी वाखलने असुम नायनरगा मखोय तरेना थोयबु थीरे अममबु ngalunba ngamliba khutta matik charaba tros amamam paiduna thoibu thire adubu phangamde thiba phangdrabaduda amuk makhoigi lefamduda change aduga watane rosana as kamai tawdinu khangthre joinare hayengairase aduna fani singase khara dum chawnui ngasai ubuda asumna makhoi tereto nongan bangairime tumbasu yaro khangmana mai thaduna mai yairame asumna leringe pung amaga minute 15 tarakpado aitane nupi magi khonjal daire takhoi mafam si thadoktu chatkro mayamado khonjal du tamnenge haujikti ure mamit mangda mamai mamit ita nangairaba saktamado maya thoigi manak chanchile thoi dudi maike chalai khangna amuk chenkra maya tu supai thore makoina maya bu phajile khangudana sonia bu khang chingchingki torlibaduda makoi terukti ingangakre makoi teruk ado athubu matamda makoina leiriba mafam ado thadoktuna chatke singadugi singkhong yorakpada sonia wakhal mangduna leimaida taduna leirme adu ubada sonia adu lokhat pirame aduga makoina thamlamba gari dugi manungda punna le nongshitabu ngalabdi khanduna nongsu tapna ngale makoidi isi si khei tumle thoido
ꯆꯤꯡꯗꯨꯗꯒꯤ ꯀꯨꯝꯊꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯊꯣꯏ ꯑꯗꯨꯗꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯇꯅ ꯉꯥꯏꯔꯦ ꯃꯃꯤꯠ ꯑꯃꯁꯨ ꯀꯥꯏꯈ꯭ꯔꯦ ꯃꯃꯤꯠ ꯑꯃ ꯌꯥꯎꯗꯕ ꯑꯃꯗꯨꯗꯒꯤ ꯏꯁꯨ ꯇꯥꯔꯤ ꯌꯦꯡꯍꯩꯗ꯭ꯔꯦ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯣ ꯁꯨꯝ ꯀꯨꯝꯃꯛꯄꯅ ꯌꯧꯔꯦ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤꯕꯗꯨ ꯎꯔꯒ ꯊꯣꯏꯗꯤ ꯅꯣꯛꯐꯦꯠ ꯇꯧꯏ ꯒꯥꯔꯤꯗꯨꯒꯤ ꯒ꯭ꯂꯥꯁ ꯑꯗꯨꯗ ꯏꯇꯅ ꯉꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯅ ꯅꯝꯂꯝꯃꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯁꯨ ꯇꯧꯔꯤ ꯔꯣꯍꯤꯠ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯔꯣꯍꯤꯠꯇꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯊꯣꯏꯗꯤ ꯒꯥꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯦꯜꯂꯤ ꯔꯣꯍꯤꯠꯅ ꯑꯣꯏ ꯅꯣꯏꯕꯨ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯑꯦ ꯎꯔꯦ ꯃꯈꯣꯏꯁꯨ ꯌꯦꯡꯉꯩꯗ꯭ꯔꯕ ꯊꯣꯏꯒꯤ ꯁꯛꯇꯝ ꯑꯗꯣ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯜꯂꯛꯑꯦ ꯊꯣꯏ ꯑꯗꯨ ꯂꯩꯕꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯊꯣꯏꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯊꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯔꯣꯍꯤꯠ ꯑꯣꯏꯅ ꯍꯥꯟꯅ ꯄꯥꯎ ꯄꯤꯔꯝꯃꯤ ꯑꯗꯨꯅ ꯊꯧꯔꯝꯗꯤ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯁꯣꯔ ꯆꯥꯎꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯑꯦ ꯁꯣꯅꯤꯌꯥꯅ ꯀꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯁꯣꯅꯤꯌꯥ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯦ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯔꯨꯝꯗꯨꯒꯤ ꯆꯤꯌꯥꯔ ꯆꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯁꯣꯅꯤꯌꯥꯗꯤ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯤꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯁꯣꯅꯤꯌꯥ ꯁꯣꯅꯤꯌꯥ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯑꯁꯨꯝꯅ ꯀꯧꯔꯛꯏ ꯁꯣꯅꯤꯌꯥꯗꯤ ꯃꯤꯍꯨꯜ ꯌꯥꯎꯗ꯭ꯔꯦ ꯀꯤꯕꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯁꯣꯅꯤꯌꯥꯕꯨ ꯀꯥꯆꯤꯜ ꯑꯃꯗ ꯈꯪꯆꯤꯡ ꯆꯤꯡꯁꯤꯟꯈꯤ ꯁꯣꯅꯤꯌꯥ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯃꯤ ꯏꯃꯥ ꯍꯥꯏꯅ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯣꯁ ꯃꯈꯣꯏꯁꯨ ꯄꯥꯎ ꯇꯥꯔꯝꯃꯤ ꯁꯣꯅꯤꯌꯥ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯔꯝꯃꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯅꯔꯤ ꯅꯨꯄꯤ ꯑꯃꯅ ꯏꯅꯝꯃ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯏꯁꯥꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯩꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯃꯤ ꯉꯔꯥꯡꯇꯅꯤ ꯂꯝ ꯀꯣꯏꯕ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗꯣ ꯉꯔꯥꯡꯇꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯅ ꯍꯥꯏꯅ ꯂꯣꯏꯈ꯭ꯔꯦ ꯁꯪꯁꯀꯥꯔ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯔꯣꯁꯟꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯖꯣꯏꯁꯨ ꯍꯥꯏꯔꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯒꯤ ꯃꯤꯁꯤꯁꯤꯗꯤ ꯌꯥꯝ ꯆꯤꯡꯅꯩ ꯑꯩꯗꯤ ꯁꯥꯟꯇꯣꯁꯅ ꯍꯥꯏꯔꯦ ꯆꯤꯡꯅꯩ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯤ ꯐꯔꯦ ꯌꯨꯝꯗ ꯍꯟꯅꯔꯁꯦ ꯑꯗꯨꯒ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯈꯟꯅꯔꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯣꯏ ꯃꯇꯣꯝꯗ ꯂꯝꯕꯤꯗ ꯆꯠꯂꯦ ꯁꯨꯝ ꯆꯠꯂꯤꯉꯩ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯖꯣꯏ ꯏꯉꯛꯉꯛꯏ ꯄꯨꯡꯁꯨ 7ꯃꯨꯛ ꯇꯥꯔꯦ ꯖꯣꯏ ꯍꯟꯅ ꯌꯦꯡꯗꯕꯤ ꯆꯠꯂꯦ ꯌꯨꯝꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯆꯠꯂꯤꯕꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗꯦ ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯖꯣꯏ ꯅꯪ ꯑꯩꯕꯨ ꯈꯪꯗ꯭ꯔꯕꯣ ꯍꯥ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ ꯃꯁꯤ ꯍꯥꯏꯔꯒ ꯖꯣꯏ ꯍꯟꯅ ꯌꯦꯡꯗꯕꯤ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯉꯛꯏ ꯁꯨꯝ ꯆꯠꯂꯤꯉꯩ ꯖꯣꯏꯒꯤ ꯈꯣꯡꯗ ꯖꯧ ꯖꯧ ꯂꯥꯎꯕ ꯈꯨꯠ ꯑꯃꯅ ꯈꯪꯄꯥꯏ ꯄꯥꯏꯔꯦ ꯖꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯦ ꯋꯥ ꯐꯥꯎꯕ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯔꯛꯄꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯉꯛꯏ ꯈꯪꯍꯧꯗꯅ ꯈꯣꯡꯗꯨ ꯆꯤꯡꯈꯤ ꯖꯣꯏꯒꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯈꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯍꯧꯈꯤ ꯋꯥꯔꯤꯁꯤꯒꯤ 6ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ